ꯇꯔꯥꯍꯨꯝꯗꯣꯏ ꯁꯨꯕ ꯂꯥꯇꯝ ꯄꯤꯔꯝꯂꯤꯕ ꯍꯤꯔꯝ ꯑꯗꯨꯗꯤ ꯇꯤꯡ ꯇꯤꯡ ꯆꯥꯎꯔꯣ꯫ ꯇꯤꯡ ꯇꯤꯜ ꯏꯅꯞ ꯉꯧꯂꯣꯟꯁꯨꯝ ꯇꯤꯡ ꯇꯤꯜ ꯏꯅꯞ ꯉꯧꯂꯣꯟꯁꯨꯝ ꯇꯤꯡ ꯆꯥꯎꯔꯣ ꯆꯤꯜ ꯑꯇꯞ ꯎꯟ ꯆꯥꯎ ꯔꯥꯏ ꯑꯣꯅꯞ ꯔꯣ ꯆꯥꯎꯔꯣ꯫ ꯇꯤꯡ ꯇꯤꯜ ꯏꯅꯞ ꯉꯧꯂꯣꯟꯁꯨꯝ ꯇꯤꯡ ꯇꯤꯜ ꯏꯅꯞ ꯉꯧꯂꯣꯟꯁꯨꯝ ꯇꯤꯡ 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 ꯆꯥꯎꯔꯣ ꯆꯤꯜ ꯑꯇꯞ ꯎꯟ ꯆꯥꯎ ꯔꯥꯏ ꯑꯣꯅꯞ ꯔꯣ ꯆꯥꯎꯔꯣ꯫ ꯊꯕꯤꯅ ꯊꯧ ꯕꯥ ꯏꯅꯞ ꯊꯕꯤꯅ ꯀꯥꯔꯤꯉꯩ ꯀꯣꯛ ꯑꯇꯞ ꯀꯥ ꯔꯥꯏ ꯏꯅꯞ ꯔꯤ ꯀꯥꯔꯤ ꯉꯧ ꯆꯩꯅꯞꯉꯩ ꯀꯥꯔꯤꯉꯩ ꯀꯥꯍꯧꯔꯣ꯫ ꯀꯣꯛ ꯑꯇꯞ ꯀꯥ ꯍꯨꯛ ꯁꯧꯅꯞ ꯍꯧ ꯀꯥꯍꯧ ꯔꯥꯏ ꯑꯣꯅꯞ ꯔꯣ ꯀꯥꯍꯧꯔꯣ꯫ ꯅꯨꯃꯤꯠꯅ ꯅꯥ ꯎꯅꯞ ꯅꯨ ꯃꯤꯠ ꯏꯅꯞ ꯇꯤꯜ ꯂꯣꯟꯁꯨꯝ ꯃꯤꯠ ꯅ ꯅꯨꯃꯤꯠꯅ ꯋꯥꯡꯂꯤꯉꯩ ꯋꯥꯏ ꯑꯇꯞ ꯉꯧꯂꯣꯟꯁꯨꯝ ꯋꯥꯡ ꯂꯥꯏ ꯏꯅꯞ ꯂꯤ ꯋꯥꯡꯂꯤ ꯉꯧ ꯆꯩꯅꯞꯉꯩ ꯋꯥꯡꯂꯤꯉꯩ ꯋꯥꯡꯍꯧꯔꯣ ꯋꯥꯏ ꯑꯇꯞ ꯉꯧꯂꯣꯟꯁꯨꯝ ꯋꯥꯡ ꯍꯨꯛ ꯁꯧꯅꯞ ꯍꯧ ꯋꯥꯡꯍꯧ ꯔꯥꯏ ꯑꯣꯅꯞ ꯔꯣ ꯋꯥꯡꯍꯧꯔꯣ꯫ ꯏꯄꯥ ꯏ ꯄꯥ ꯑꯇꯞ ꯏꯄꯥ ꯃꯆꯨꯝ ꯃꯤꯠ ꯆꯤꯜ ꯎꯅꯞ ꯃꯤꯠꯂꯣꯟꯁꯨꯝ ꯃꯆꯨꯝ ꯇꯥꯔꯣ ꯇꯤꯜ ꯑꯇꯞ ꯇꯥ ꯔꯥꯏ ꯑꯣꯅꯞ ꯔꯣ ꯇꯥꯔꯣ꯫ ꯏꯄꯨ ꯏ ꯄꯥ ꯎꯅꯞ ꯏꯄꯨ ꯃꯆꯨꯝ ꯃꯤꯠ ꯆꯤꯜ ꯎꯅꯞ ꯃꯤꯠꯂꯣꯟꯁꯨꯝ ꯃꯆꯨꯝ ꯇꯥꯔꯣ ꯇꯤꯜ ꯑꯇꯞ ꯇꯥ ꯔꯥꯏ ꯑꯣꯅꯞ ꯔꯣ ꯇꯥꯔꯣ꯫ ꯇꯤꯡ ꯇꯤꯡ ꯆꯥꯎꯔꯣ ꯇꯤꯡ ꯇꯤꯜ ꯏꯅꯞ ꯉꯧꯂꯣꯟꯁꯨꯝ ꯇꯤꯡ ꯇꯤꯜ ꯏꯅꯞ ꯉꯧꯂꯣꯟꯁꯨꯝ ꯇꯤꯡ ꯆꯥꯎꯔꯣ ꯆꯤꯜ ꯑꯇꯞ ꯎꯟ ꯆꯥꯎ ꯔꯥꯏ ꯑꯣꯅꯞ ꯔꯣ ꯆꯥꯎꯔꯣ ꯆꯩꯈꯩ꯫ ꯇꯔꯥꯃꯔꯤ ꯁꯨꯕ ꯂꯥꯇꯝ ꯄꯤꯔꯝꯂꯤꯕ ꯍꯤꯔꯝꯅ ꯑꯌꯦꯛꯄ ꯑꯇꯤꯌꯥ ꯌꯥꯡ ꯌꯦꯅꯞ ꯀꯣꯛ ꯂꯣꯟꯁꯨꯝ ꯑꯌꯦꯛꯄ ꯂꯥꯏꯒꯤ ꯂꯥꯏ ꯑꯇꯞ ꯏ ꯂꯣꯟꯁꯨꯝ ꯂꯥꯏ ꯒꯣꯛ ꯏꯅꯞꯒꯤ ꯂꯥꯏꯒꯤ ꯃꯃꯤꯡ ꯃꯤꯠ ꯃꯤꯠ ꯏꯅꯞ ꯉꯧꯂꯣꯟꯁꯨꯝ ꯃꯃꯤꯡ ꯇꯥꯛꯄ ꯇꯤꯜ ꯑꯇꯞ ꯀꯣꯛ ꯂꯣꯟꯁꯨꯝ ꯇꯥꯛꯄ ꯂꯥꯏꯔꯤꯛ ꯂꯥꯏ ꯑꯇꯞ ꯏ ꯂꯣꯟꯁꯨꯝ ꯂꯥꯏ ꯔꯥꯏ ꯏꯅꯞ ꯀꯣꯛ ꯂꯣꯟꯁꯨꯝ ꯂꯥꯏꯔꯤꯛ ꯄꯥꯕ ꯄꯥ ꯑꯇꯞ ꯄꯥꯕ ꯄꯥꯕ꯫ ꯃꯈꯥꯗ ꯄꯤꯔꯤꯕ ꯋꯥꯍꯩ ꯃꯇꯦꯛ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤꯕꯗꯤ ꯑꯌꯦꯛꯄ ꯄꯣꯠꯆꯩ ꯁꯥ ꯎꯆꯦꯛꯀꯤ ꯃꯃꯤꯡ ꯇꯥꯛꯄ ꯂꯥꯏꯔꯤꯛ ꯄꯥꯕ ꯉꯝꯅꯕ ꯃꯈꯥꯗ ꯄꯤꯔꯤꯕ ꯈꯨꯗꯝꯁꯤꯡ ꯑꯁꯤ ꯌꯦꯡꯎ ꯆꯩꯈꯩ ꯄꯤꯔꯤꯕ ꯃꯃꯤꯡꯁꯤꯡ ꯑꯁꯤ ꯄꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯤ ꯏꯕꯤꯔꯝꯃꯤ꯫ ꯌꯦꯛꯇꯨꯅ ꯄꯤꯔꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯍꯥꯟꯕꯗ ꯌꯥꯡꯀꯣꯛ ꯌꯥꯡ ꯑꯇꯞ ꯉꯧꯂꯣꯟꯁꯨꯝ ꯌꯥꯡ ꯀꯣꯛ ꯎꯅꯞ ꯀꯣꯛ ꯂꯣꯟꯁꯨꯝ ꯌꯥꯡꯀꯣꯛ꯫ ꯃꯊꯪ ꯍꯩꯖ꯭ꯔꯥꯡ ꯍꯨꯛ ꯆꯩꯅꯞ ꯍꯩ ꯖꯤꯜ ꯔꯥꯏ ꯑꯇꯞ ꯑꯄꯨꯟ ꯈꯨꯗꯝ ꯉꯧꯂꯣꯟꯁꯨꯝ ꯍꯩꯖ꯭ꯔꯥꯡ꯫ ꯊꯨꯝꯃꯣꯛ ꯊꯧ ꯎꯅꯞ ꯃꯤꯠꯂꯣꯟꯁꯨꯝ ꯊꯨꯝ ꯃꯤꯠ ꯑꯣꯅꯞ ꯀꯣꯛ ꯂꯣꯟꯁꯨꯝ ꯃꯣꯛ ꯊꯨꯝꯃꯣꯛ꯫ ꯆꯨꯖꯥꯛ ꯆꯤꯜ ꯎꯅꯞ ꯆꯨ ꯖꯤꯜ ꯑꯇꯞ ꯀꯣꯛ ꯂꯣꯟꯁꯨꯝ ꯆꯨꯖꯥꯛ꯫ ꯑꯋꯥꯊꯕꯤ ꯑꯇꯤꯌꯥ ꯋꯥꯏ ꯑꯇꯞ ꯑꯋꯥ ꯊꯧ ꯕꯥ ꯏꯅꯞ ꯑꯋꯥꯊꯕꯤ꯫ ꯃꯥꯏꯔꯦꯜ ꯃꯤꯠ ꯑꯇꯞ ꯏ ꯂꯣꯟꯁꯨꯝ ꯃꯥꯏ ꯔꯥꯏ ꯌꯦꯅꯞ ꯂꯥꯏ ꯂꯣꯟꯁꯨꯝ ꯃꯥꯏꯔꯦꯜ꯫ ꯇꯦꯅꯋꯥ ꯇꯤꯜ ꯌꯦꯅꯞ ꯇꯦ ꯅꯥ ꯋꯥꯏ ꯑꯇꯞ ꯇꯦꯅꯋꯥ꯫ ꯀ꯭ꯋꯥꯛ ꯀꯣꯛ ꯋꯥꯏ ꯑꯇꯞ ꯑꯄꯨꯟ ꯈꯨꯗꯝ ꯀꯣꯛ ꯂꯣꯟꯁꯨꯝ ꯀ꯭ꯋꯥꯛ꯫ ꯁꯦꯛꯄꯤ ꯁꯝ ꯌꯦꯅꯞ ꯀꯣꯛ ꯂꯣꯟꯁꯨꯝ ꯁꯦꯛ ꯄꯥ ꯏꯅꯞ ꯄꯤ ꯁꯦꯛꯄꯤ꯫ ꯍꯥꯃꯦꯡ ꯍꯨꯛ ꯑꯇꯞ ꯍꯥ ꯃꯤꯠ ꯌꯦꯅꯞ ꯉꯧꯂꯣꯟꯁꯨꯝ ꯍꯥꯃꯦꯡ꯫ ꯁꯖꯤ ꯁꯝ ꯖꯤꯜ ꯏꯅꯞ ꯁꯖꯤ꯫ ꯁꯒꯣꯜ ꯁꯝ ꯒꯣꯛ ꯑꯣꯅꯞ ꯂꯥꯏ ꯂꯣꯟꯁꯨꯝ ꯒꯣꯜ ꯁꯒꯣꯜ꯫